ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯝꯈꯣꯏꯕꯤ ꯂꯥꯏꯙꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯆꯟꯆꯟꯅ ꯈꯨꯜꯂꯛꯈꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯇꯥꯟꯈꯤꯕ ꯑꯃꯗꯤ ꯆꯟꯆꯟꯒꯤ ꯃꯁꯥꯗ ꯆꯪꯉꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯕꯩꯒꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯐꯍꯟꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯆꯥꯁꯟꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯋꯥꯊꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯆꯟꯆꯟꯒꯤ ꯃꯁꯥꯗ ꯆꯪꯉꯝꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯆꯟꯆꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯝꯅ ꯆꯟꯆꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯇꯣ ꯃꯁꯥꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯎꯔꯤ꯫ ꯆꯟꯆꯟ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯊꯛꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯗꯤꯄꯛꯅ ꯆꯟꯆꯟ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯟꯕꯗꯧꯅꯁꯨ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯗꯤꯄꯛꯅ ꯆꯟꯆꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯒꯦ ꯈꯟꯗꯨꯅ ꯃꯅꯥꯀꯣꯡ ꯅꯞꯁꯤꯟꯗꯨꯅ ꯆꯟꯆꯟꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯍꯥꯠꯀꯅꯤ, ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯗꯤꯄꯛꯅ ꯆꯟꯆꯟ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯁꯣꯐꯤꯌꯥꯁꯨ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯗꯤꯄꯛ ꯑꯃꯗꯤ ꯁꯣꯐꯤꯌꯥꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯗꯤꯄꯛ ꯑꯃꯗꯤ ꯁꯣꯐꯤꯌꯥꯅ ꯆꯠꯇꯅꯕ ꯌꯥꯜꯂꯨꯕ ꯑꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯐꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯅꯈꯣꯏꯅ ꯌꯦꯠꯂꯤꯕ? ꯑꯩ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯄꯛꯅ ꯍꯩ ꯆꯟꯆꯟ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯣꯏꯁꯦ? ꯅꯠꯇꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯟꯆꯟꯅ ꯗꯤꯄꯛꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯗꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯗꯤꯄꯛꯅ ꯍꯩ ꯁꯣꯐꯤꯌꯥ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯀ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯀꯥꯏꯒꯤꯅꯦ ꯇꯥꯗ ꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯒꯦ, ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩꯅꯦ ꯑꯃꯥꯏꯕ ꯕꯩꯒꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯃꯆꯥꯅꯨꯄꯤ ꯆꯟꯆꯟꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯃꯥꯏꯕ ꯕꯩꯒ ꯀꯧꯅꯅꯕꯒꯤꯗꯃꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯗ ꯆꯪꯗꯨꯅ ꯆꯟꯆꯟꯗꯨ ꯀꯔꯤꯅꯣꯝꯃ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩ ꯑꯃꯥꯏꯕ ꯕꯩꯒꯗꯨ ꯍꯧꯖꯤꯛꯃꯛ ꯀꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯆꯟꯆꯟ ꯃꯃꯥ ꯃꯆꯥꯕꯨ ꯁꯦꯡꯖꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯑꯃꯥꯏꯕ ꯕꯩꯒꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯗꯤꯄꯛꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯆꯟꯆꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯗꯤ ꯁꯣꯐꯤꯌꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯆꯟꯆꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯆꯟꯆꯟꯗꯣ ꯃꯥꯡꯈ꯭ꯔꯦ, ꯊꯤꯌꯨ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯆꯟꯆꯟꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯟꯆꯟꯕꯨ ꯐꯥꯕ ꯑꯗꯨꯗ ꯆꯟꯆꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯥꯝꯗ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯗꯣ ꯍꯤꯒꯠꯇꯨꯅ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯆꯟꯆꯟꯕꯨ ꯃꯈꯨꯠ ꯅꯥꯛ ꯌꯦꯠ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯗꯤꯄꯛꯇꯨ ꯑꯃꯥꯏꯕ ꯕꯩꯒꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯃꯤꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯈꯥꯏꯗꯨꯅ ꯗꯤꯄꯛꯇꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯃꯌꯥꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕꯤꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ
ꯏꯕꯨꯡꯉꯣ ꯗꯤꯄꯛꯀꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯟꯆꯟꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯐꯠꯇꯕꯅ ꯅꯝꯁꯤꯟꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯂꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯅꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇꯗ ꯆꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯆꯟꯆꯟꯒꯤ ꯃꯁꯥꯗꯁꯨ ꯂꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯪꯈꯤꯗꯕꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯟꯈꯤꯗ꯭ꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯉꯛꯇꯨꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯑꯣꯖꯥ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯤꯔꯝꯂꯒꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯊꯛꯇ ꯂꯩꯔꯝꯕ ꯑꯣꯖꯥ ꯃꯥꯏꯆꯧꯁꯤꯡꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯈꯨꯔꯥ ꯆꯨꯝꯃꯤ ꯈꯨꯔꯥꯅ ꯍꯥꯏꯕꯤꯕ ꯇꯧꯒꯗꯕꯨ ꯃꯃꯥꯡꯊꯛꯇ ꯂꯩꯔꯝꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯗꯤ ꯆꯍꯤ ꯈꯔꯒꯤ ꯑꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯉꯥꯡ ꯆꯟꯆꯟꯕꯨ ꯁꯦꯟꯅꯁꯤ ꯇꯧꯒꯗꯕꯨ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯧꯔꯛꯄ ꯌꯥꯎꯔꯕꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯛ ꯆꯠꯄꯤꯈꯤꯒꯅꯨ ꯑꯗꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯆꯟꯆꯟꯗ ꯑꯃꯨꯛ ꯐꯕ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯁꯥꯗꯣꯡꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯗꯤ ꯏꯃꯥꯅ ꯀꯧꯔꯤ ꯏꯄꯥꯅ ꯀꯧꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯤ ꯃꯔꯨꯞꯅ ꯀꯧꯔꯤ ꯍꯥꯏꯗꯅ ꯈꯛ ꯆꯠꯄꯤꯈꯤꯒꯅꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯩꯒꯗꯣ ꯆꯟꯆꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯗꯤ ꯆꯟꯆꯟꯗꯣ ꯃꯇꯤꯟ ꯑꯔꯔ ꯇꯥꯗꯨꯅ ꯃꯁꯝ ꯃꯔꯥ ꯏꯐꯥ ꯐꯥꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯑꯃꯥꯏꯕ ꯕꯩꯒꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯁꯨ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯅꯪꯕꯨ ꯉꯁꯥꯏ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯑꯁꯣꯝꯗ ꯍꯪꯂꯛꯄꯗ ꯆꯟꯆꯟꯅ ꯅꯣꯛꯂꯒ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯂꯣꯏꯁꯤꯟꯕ ꯅꯄꯨꯟꯁꯤꯒꯤꯁꯨ ꯉꯝꯂꯣꯏ ꯈꯪꯉꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯃꯐꯝꯗ ꯄꯨꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯑꯃꯥꯏꯕꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕꯒꯨꯝ ꯅꯪꯕꯨꯁꯨ ꯁꯤꯒꯅꯤ ꯈꯪꯉꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯩꯒꯅ ꯏꯍ꯭ꯌꯥ ꯑꯩꯉꯣꯟꯗꯒ ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯆꯝꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯅ ꯈꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯈꯪꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯄꯛꯅ ꯑꯃꯥꯏꯕ ꯕꯩꯒꯗ ꯌꯦꯡꯂꯒ ꯑꯣꯖꯥ ꯀꯔꯤ ꯀꯝꯗꯧꯕ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯩꯒꯅ ꯃꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯁꯥꯡꯂꯒꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯉꯥꯏꯒꯗꯕꯅꯤ ꯃꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯨ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯄꯣꯠꯆꯪ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯕꯩꯒꯗ ꯍꯪꯂꯕ ꯃꯇꯨꯡ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯃꯥꯏꯕ ꯕꯩꯒꯅ ꯆꯟꯆꯟꯗ ꯇꯣꯡꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯆꯟꯕꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯒ ꯃꯌꯥꯝꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯒꯣꯂꯥꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕ ꯑꯗꯨ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯝꯈꯣꯏꯕꯤ ꯀꯧꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯑꯁꯤ ꯂꯥꯏꯕꯨꯡ ꯀꯌꯥ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯛꯂꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯆꯥꯁꯨ ꯀꯅꯥꯝꯇ ꯂꯩꯖꯗꯦ ꯃꯥꯒꯤꯗꯤ
ꯃꯔꯤ ꯃꯇꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯍꯟꯅ ꯌꯦꯡꯅꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯄꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯅꯥꯊꯩꯔꯒ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯍꯩꯕ ꯌꯧꯗꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯍꯦꯛ ꯇꯥꯛꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯇꯥꯛꯏꯕꯗꯣ ꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯗꯤ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯍꯦꯟꯅ ꯍꯩꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ ꯃꯔꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯒ ꯃꯔꯩ ꯇꯧꯗꯨꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯁꯣꯏꯔꯕꯁꯨ ꯑꯗꯨꯝ ꯇꯥꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯛꯄꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯎꯔꯛꯈꯤꯕ ꯑꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯑꯅꯥꯕ ꯀꯌꯥ ꯐꯠꯇꯕꯗꯒꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯨꯅ ꯅꯥꯔꯒ ꯁꯤꯕ ꯑꯃꯗꯤ ꯍꯦꯟꯖꯤꯟꯕꯗꯒꯤ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯕ ꯀꯌꯥ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯂꯛꯄꯗꯒꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯟꯊꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯕꯨ ꯕꯗꯅꯥꯝ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯦꯛꯂꯒ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯗꯤ ꯂꯥꯏꯔꯤ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯣꯡ ꯊꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯖꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯥꯗꯗꯣ ꯂꯝꯕꯤꯗ ꯒꯥꯔꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯗꯒꯤ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯝꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯥꯟꯅꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯒ ꯅꯨꯄꯤ ꯈꯔꯒ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯊꯥꯖꯅ ꯂꯥꯏ ꯌꯦꯡꯈꯠꯂꯒ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯄꯤꯁꯤꯟꯕꯤꯈꯤ ꯑꯃꯗꯤ ꯐꯨꯕ ꯆꯩꯕꯗ ꯅꯠꯇꯅ ꯃꯁꯝ ꯐꯥꯎꯕ ꯀꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯏꯀꯥꯏꯕ ꯅꯪꯂꯕ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯎ ꯍꯩꯖꯤꯟꯖꯗꯨꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯖꯗꯨꯅ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯖꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯋꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯌꯥꯎꯅ ꯆꯥꯛꯈꯤ ꯃꯍꯥꯛꯀꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯍꯧꯈꯤ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯑꯉꯥꯎ ꯑꯐꯩ ꯇꯧꯗꯨꯅ ꯅꯥꯔꯝꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯅꯕ ꯑꯃꯝ ꯃꯊꯦꯡꯗ ꯒꯣꯂꯥꯏ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯙꯤꯕꯤ ꯃꯌꯥꯝ ꯑꯃ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯀꯣꯔꯣ ꯀꯣꯏꯅ ꯆꯦꯟꯗꯨꯅ ꯌꯩꯌꯥ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯅꯔꯛꯄ ꯑꯃꯗꯤ ꯃꯇꯣꯝꯇ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯒ ꯂꯛꯅꯕ ꯑꯃꯗꯤ ꯇꯨꯡꯗ ꯁꯥꯏꯀꯜꯃꯛꯇ ꯊꯧꯔꯛꯂꯒꯁꯨ ꯅꯞꯇꯨꯅ ꯍꯦꯛ ꯃꯔꯥꯛꯄ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯅꯥꯃꯠꯇ ꯆꯠꯄ ꯉꯝꯅꯈꯤꯗ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯤ ꯊꯣꯏꯅ ꯆꯠꯅꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯥꯡꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯇꯨꯅ ꯑꯉꯥꯡ ꯃꯊꯪ ꯃꯍꯥꯛꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤ ꯃꯍꯥꯛꯅ ꯂꯥꯏꯙꯤꯕꯤ ꯁꯥꯔꯤꯕꯁꯦ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯅ ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯊꯣꯛꯏ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯅꯁꯨ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯟꯖꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯑꯉꯥꯡꯁꯤꯡ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯍꯦꯛꯇ ꯅꯥꯟꯊꯣꯔꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯥꯖꯕ ꯂꯥꯏꯙꯤ ꯃꯍꯥꯛꯅ ꯄꯨꯟꯅ ꯃꯩ ꯆꯥꯛꯃꯤꯟꯅꯈꯤꯕ ꯂꯥꯏꯙꯤ ꯑꯁꯤ ꯄꯨꯟꯅ ꯂꯥꯏꯙꯤ 19ꯅꯤ
ꯃꯗꯨꯒꯤ ꯃꯅꯨꯡꯗ 12 ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡꯅ ꯃꯊꯪ ꯂꯣꯏꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ 12 ꯁꯨꯕ ꯂꯥꯏꯙꯤ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯃꯊꯪ ꯌꯩꯊꯔꯛꯄꯅ 12 ꯁꯨꯕ ꯂꯥꯏꯙꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯄꯨꯝꯅꯃꯛ ꯆꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯗꯨꯅꯅꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯔꯛꯂꯤꯕ꯫ ꯑꯩꯅ ꯉꯁꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯇꯥꯟꯊꯣꯛꯂꯝꯂꯕꯅꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ ꯑꯁꯤꯅꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯧꯔꯝꯕ ꯏꯆꯝ ꯆꯝꯕ ꯂꯥꯏꯁꯣꯟ ꯂꯩꯋꯥ ꯂꯩꯈꯥꯏ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯄꯨꯡ 12 ꯉꯥꯏꯔꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯑꯃꯃꯝ ꯅꯠꯇ꯭ꯔꯒꯅ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯩ ꯄꯥꯏꯗꯨꯅ ꯋꯥꯁꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯨ ꯑꯩꯅ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯁꯪꯈꯣꯏꯕꯤꯒꯤ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯂꯥꯏꯙꯤꯁꯤꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯍꯟꯕ ꯁꯨꯛꯂꯩ ꯂꯩꯔꯣꯏ꯫ ꯍꯥꯟꯅꯗꯤ ꯈꯔꯕꯨ ꯐꯔꯤ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯑꯗꯨꯗ ꯆꯪꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯏꯁꯨ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯗ ꯐꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯁꯤ ꯈꯨꯟꯇꯥꯛ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯄꯨꯡꯇꯥꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯉꯁꯤꯃꯛ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯚꯩꯒꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯀꯤꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯀꯤꯕꯗꯤ ꯈꯔ ꯐꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯚꯩꯒꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝꯗꯣ ꯀꯦꯟꯗꯜ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯕ ꯍꯧꯔꯛꯂꯤ, ꯑꯗꯨꯒ ꯅꯣꯡ ꯈꯣꯡꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ, "ꯑꯣꯖꯥ, ꯀꯔꯤꯅꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯝꯗꯥꯏꯗ ꯅꯣꯡ ꯈꯣꯡꯂꯛꯂꯤꯕꯁꯤꯕꯨ? ꯑꯗꯨꯒ ꯑꯣꯝꯆꯥꯛ ꯆꯥꯛꯄꯅꯤꯅ ꯏꯁꯥꯁꯤꯡ ꯑꯁꯤꯁꯨ ꯍꯨꯃꯥꯡ ꯀꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯣꯖꯥ, ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯦꯟꯗꯜꯁꯤꯡ ꯃꯩꯅꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯨꯠꯀꯅꯤ꯫ ꯀꯝꯗꯧꯁꯤꯒꯦ?" "ꯈꯨꯔꯥ, ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯅ ꯇꯧꯄ ꯑꯃ ꯇꯧꯖꯒꯦ꯫ ꯅꯣꯡ ꯑꯁꯤ ꯀꯩꯁꯨ ꯇꯥꯔꯣꯏ, ꯀꯤꯍꯜꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯆꯟꯆꯟꯗꯣ ꯑꯃꯨꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯍꯤꯒꯠꯇꯨꯅ, "ꯑꯩ ꯃꯤ ꯆꯥꯅꯤꯡꯉꯤ꯫ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯇ ꯌꯦꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯒꯅꯤ." ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯌꯥꯝꯗꯣ ꯐꯨꯛ ꯍꯧꯒꯠꯅꯩ, ꯑꯗꯨꯒ ꯆꯟꯆꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨ ꯆꯟꯆꯟꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯣꯛꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯣꯐꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯄꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯍꯥꯟꯅ ꯆꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯆꯟꯅ ꯃꯈꯨꯠ ꯑꯗꯣ ꯃꯃꯥꯗ ꯃꯦꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯝꯗꯤ ꯐꯪꯗꯕꯤꯗ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯍꯥꯛꯅ ꯚꯥꯞꯅ ꯑꯣꯏꯅ ꯃꯈꯨꯠ ꯑꯗꯣ ꯄꯔꯛ ꯃꯦꯠꯁꯜꯂꯛꯏ꯫ ꯑꯁꯣꯝꯅ ꯄꯦꯔꯦꯛ ꯃꯦꯠꯁꯜꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯁꯣꯐꯤꯌꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯧꯔꯤꯗꯨꯗ ꯀꯟꯅ ꯆꯞꯁꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯋꯥꯈꯤ, ꯆꯩꯅꯥ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯀꯟꯕꯤꯅꯅꯕꯒꯤ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯅ ꯆꯦꯟꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯏꯃꯨꯡꯗ ꯇꯧꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯑꯃꯥꯏꯕ ꯚꯩꯒꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯆꯟꯆꯟꯒꯤ ꯃꯃꯥꯏꯗ ꯊꯥꯈꯤ꯫ ꯑꯗꯨꯝꯅ ꯈꯨꯕꯥꯛꯅ ꯊꯥꯕ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯐꯤꯌꯥꯒꯤ ꯃꯉꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯝꯕ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯃꯁꯥꯗꯣ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ, "ꯑꯃꯥꯏꯕ, ꯅꯪ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ? ꯐꯩ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ." ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯆꯟꯅ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯕꯤꯔꯤ ꯅꯣꯏꯈꯥꯏꯕꯒꯨꯝ ꯅꯣꯏꯈꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯚꯩꯒꯗꯣ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯕꯨꯛꯇ ꯅꯥꯟꯊꯔꯤ, ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯆꯟꯒꯤ ꯊꯕꯥꯛꯇ ꯈꯨꯕꯥꯛꯅ ꯅꯝꯈꯤ꯫ ꯑꯗꯨꯝꯅ ꯅꯝꯕ ꯑꯗꯨꯗ ꯆꯟꯆꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ,
ahal loirabi nupi amagi khonjeldani asomda laromlaga mamai adu nontharakga amaiba adubu makok aduda paisinduna yamna kanna makokna thomjilai adumna tawbaduda amaiba do makok adu ngauduna tung handoktuna tui masitigi mayam aduna chanchan adubu pharana ba honari adubu chanchangi mapangdalna kanba hen khibana mayam ado pai paijun langba hawraklei adumna torokpaduda mayamdi kibana loinari piklibi chanchanna karisu letana mayam adubu pai paijun langakpadadi mayamdo kibana loinari masitigi chanchan do phamungthagi chongtharaga kangkhada sangkhri maruda mayamna kangkhada sangkhri haiduna pakthaduna yengi matamaduda chanchangi mam ado irang langna panglaga mayam aduda yingli maruda mayamdo kiduna tung handuna chirena ba honai matamaduda amaiba bhaiga do amuk chensalakli aduga mahangna pairakpa cheng maru kharada leiwa sonduna kangkhaduda chaisalli adumna torokpada chanchan do kangkhadudagi amuk thorakli aduga amaiba aduda yamna sauna yingli maruda amaiba bhaigana hai aina phajana hairingai asida nahak ilhobuna fagani natrabadi aigi tamthiraba kholai kaya nangonda haitharaklagani asomna hairakpada chanchanna yamna hauna noklaga phaglang aduda nappaga kakhatkhari madu ubada mayamdi mamit kupto makhai yengduna kari tawudabno khangduna uyungumna leptuna leinari masidagi amaiba baigana makutta pairiba cheng maru singado chanchangi masada amuk chaisalli matamaduda chanchangi masado mai ngarang chakhalakli maduda chanchan do maisa aduna ngauduna koichen cheli ka manungaduda adumna mai chaklakpa aduda Deepak amadi Sophiana kariro tawriba sibo isa si maina chakle haduna chensinaraba tawi matamaduda baigana makhoi ani bu khami aduga chensilunu kariguma chensilurabadi nakhoi do na thawaya se amuk chongchillatuna yamna hen awaba nangadoribani mahanga tawriba se mitrangni karishu tawroi haduna mayambu khamjalli masitigi chanchan do maina sum chaklambadagi yamna sathiba yengbada yamna kiraba mi ama onthorakli mamai musin mui maina chakthekibagi pungka kabagum makut adusu musin mura machet kiyali adumna toromlaga makut tingthorlaga mama Sophia da masana kaurakpagum kauroi ruda Sophia do mabukni nungsiduna kaplakli matawa somna torakpadadi Sophia changchangi ge tawi madudi pakna yanduna ai nang bu ngaurabro ha asije aikhoi bu sumlibani mahake manaka cha nanaba tawribani ne se asomna haiduna Sophia bu yali adubu Sophia yali bado kanthotuna sangkhina na ba honari tawriba do amaiba baigana mamai leithorokpada uri haujikti Sophia ge mamit adusu mamanga lepiba machanupi chanchanna sumkhibana mara moiraga mamit ado musunduna leiramli madu ubada amaiba baigana chensilatuna makutta leiwa ma solaga Sophia ge mamita nali adumna tawpadagi mahak amuk gyalakli masidagi mahakna chanchangi manakta changge toramba du tokli matamaduda amaiba aduna mayampuna ma haujik chanchan da kanamatana yengluraganu haujik mana mayambu sumba horokli aduna mayam tung onthokna leibiro asopna hairakpadagi mayam ado chanchan lomda tung onsinduna mamai leithokna leikhri adumna torokpaduda chanchan ado yamna sauri masidagi mahakna amaiba bhaigi manakta changsillaklaga amaiba bhaigage makhauri minna paw honari matamaduda amaiba bhaigana cheng maru singaduda amuka sulaiwa sonduna chanchangi masada saisalli adumna torokpaduda chanchan do yamna kanna laromlaga amuk leimaida tukhri maduda amaiba bhaigana Deepakta ai ibungo haujik pung kya tare laisi haujik losin hoba chap sarwa batamni pung amukta yengu hai asamna hairakpada Deepakna oza pung baro chap sana tare minit kun bu hentui asomna hairakpada baigana o yamna nungaire a hai anga ngase nangna khara pamduna puthuruklu aduga mayam hauji aina haikhiba iyumaduda khoi punna chatlasi asomna haiduna khunja leikai aduda leiriba mi kharaga loinana amaiba baiga do yumaduda lakli asomna lakpada chanchan do masa adu thagikpagum khap chingi aduga mahakpu pamliba pabungki manakongda murum wari sari maruda baigara ahai ibungo karino man haribadubo asomna hanglakpada Deepakna oza mahakse aigi chanupini karigumba thabak ase tawrabadi ichanupi se soidna siragani ojana tawriba thabakchi ichanupi gi thawai asi kathokallaga
ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ꯫ ꯑꯩ ꯗꯤꯄꯛ, ꯅꯪ ꯍꯧꯖꯤꯛꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯅꯍꯥꯛ ꯊꯥꯖꯒꯦ ꯇꯧꯔꯤꯅꯦ ꯍꯥ? ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯥꯏꯕꯅꯕꯨ ꯑꯅꯥꯕ ꯁꯤꯅꯅꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯑꯅꯥꯕꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯣ ꯊꯥꯖꯔꯨꯅꯨ꯫ ꯆꯤꯠꯂꯗ ꯀꯣꯜꯂꯨ ꯆꯦꯟꯈꯤ ꯂꯥꯛꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯨꯊꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯗꯤꯄꯛꯅ ꯄꯝꯗꯨꯅ ꯄꯨꯔꯤꯕ ꯆꯪꯆꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇ꯭ꯔꯤꯉꯩ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ꯫ ꯄꯨꯡ ꯑꯃ ꯇꯥꯗ꯭ꯔꯤꯉꯩ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯜꯍꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯤꯅ ꯑꯃꯥꯏꯕ ꯕꯩꯒꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯏ ꯑꯗꯣ ꯒꯣꯔꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯍꯧꯅ ꯇꯥꯔꯛꯂꯤ꯫ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯅ ꯌꯨꯝ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯤꯒꯤ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯩ ꯆꯥꯛꯂꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯃꯅꯥꯛ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯥꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯄꯗꯤ ꯂꯦꯞꯇꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯚꯩꯒꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯦ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯑꯗꯣ ꯆꯨꯈꯠꯄꯤꯔꯣ ꯑꯃꯗꯤ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯩ ꯃꯊꯪ ꯆꯨꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯩ ꯃꯊꯪ ꯆꯨꯈꯠꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯚꯩꯒꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯁꯨꯝꯗꯧꯁꯤ, ꯑꯍꯜ ꯑꯍꯨꯝꯗꯪꯒ ꯑꯩꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯁꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯗꯤꯄꯛ, ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯁꯜꯂꯛꯂꯣ꯫ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯪꯂꯁꯤ꯫ ꯃꯃꯥ ꯁꯣꯐꯤꯌꯥꯗꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯍꯧꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯀꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯐꯝꯊꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯄꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯥꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯃꯃꯥꯡꯗ ꯃꯣꯏꯗꯥꯅ ꯖꯒꯣꯔ ꯀꯣꯏꯁꯜꯂꯕ ꯂꯩ ꯑꯃ ꯆꯤꯡꯏ꯫ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯆꯟꯆꯟ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯀꯧꯕ ꯍꯧꯔꯛꯄꯗ ꯆꯟꯆꯟ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯟꯆꯟꯒꯤ ꯃꯃꯥꯏꯗ, ꯃꯃꯤꯠꯇ ꯑꯃꯗꯤ ꯃꯁꯥꯗ ꯑꯃꯠꯇ ꯌꯦꯡꯉꯛꯇꯅꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯣꯛ ꯅꯣꯟꯊꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕꯤꯒꯅꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯌꯥꯔꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯂꯣꯏꯔꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯕꯤꯒꯦꯔꯥ? ꯏꯃꯥꯏ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯈꯣꯡꯕꯤ ꯌꯦꯡꯗꯨꯅ ꯂꯩꯒꯦꯔꯥ? ꯃꯌꯥꯝꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯌꯨ, ꯇꯧꯕꯇꯕꯨ ꯆꯟꯆꯟꯗꯗꯤ ꯌꯦꯡꯕꯤꯔꯛꯂꯒꯅꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯗꯤꯄꯛ ꯑꯃꯗꯤ ꯈꯨꯔꯥ ꯍꯣꯏꯁꯨ ꯆꯟꯆꯟꯗ ꯌꯦꯡꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯚꯩꯒꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯟꯆꯟꯒꯤ ꯑꯀꯣꯏꯕꯗ ꯆꯦꯡ ꯆꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯟꯆꯟ ꯑꯗꯣ ꯈꯥꯡꯕ ꯉꯝꯅꯗꯅ ꯃꯀꯣꯛꯇ ꯍꯧꯔꯤ ꯃꯁꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯟꯗ ꯐꯣꯏꯗꯠꯆꯔꯛꯏ꯫ ꯑꯗꯨꯝꯅ ꯐꯣꯏꯗꯠꯂꯛꯄꯗ ꯃꯗꯨꯒꯤ ꯆꯩꯅꯥꯅ ꯆꯟꯆꯟꯗ ꯐꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯁꯣꯐꯤꯌꯥꯗꯣ ꯃꯃꯥꯏ ꯅꯣꯝꯈꯠꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯅꯣꯝꯈꯠꯇꯅꯅꯕ ꯃꯀꯣꯛꯇ ꯐꯥꯈꯤ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯌꯥꯝꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯂꯥꯛꯄꯒꯤ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯃꯌꯥꯝ ꯇꯥꯅꯅꯕ
ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯥꯏ ꯑꯁꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯕꯤꯌꯨ ꯀꯔꯤꯒꯨꯝꯕꯗ ꯈꯣꯟꯖꯦꯜ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯏꯆꯥ ꯏꯁꯨꯒꯤ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯃꯗꯣ ꯃꯤꯇ꯭ꯔꯪꯅꯤ ꯃꯌꯥꯅꯤ ꯀꯔꯤꯃꯠꯇ ꯃꯗꯨꯗ ꯅꯥꯆꯨꯡꯗꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯒ ꯑꯃꯥꯏꯕ ꯚꯩꯒꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯝꯈꯣꯏꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯥꯏꯙꯤ 18 ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯟꯆꯟꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯚꯩꯒꯗꯣ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯏ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯩꯔꯝꯂꯦꯗꯁꯨ ꯇꯤꯜꯂꯜꯂꯣꯏ ꯑꯗꯨꯒ ꯇꯥꯏꯕꯪ ꯑꯁꯤꯗꯁꯨ ꯇꯤꯜꯂꯜꯂꯣꯏ ꯅꯣꯔꯣꯛꯇ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯗꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯝꯈꯣꯏꯕꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯑꯃꯥꯏꯕ ꯑꯩ ꯅꯪꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕ ꯑꯃꯥꯏꯕ ꯑꯃ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯕꯛ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯔꯤ ꯃꯇꯦꯡꯅꯣꯅ ꯑꯩꯅ ꯄꯥꯡꯕ ꯉꯝꯒꯗꯕ ꯍꯥꯏꯌꯨ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯀꯣ ꯐꯔꯦ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯁꯤ ꯊꯣꯡ ꯑꯗꯣ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯩꯕꯥꯛ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯅꯍꯥꯛꯅ ꯍꯥꯡꯕꯤꯒꯗꯕꯅꯤ ꯃꯗꯨ ꯍꯥꯡꯂꯕꯗꯤ ꯑꯩ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ ꯑꯣ ꯑꯗꯨꯒꯤꯔꯥ ꯐꯔꯦ ꯑꯩꯅ ꯇꯥꯏꯕꯪ ꯁꯤꯕ ꯃꯄꯨꯗ ꯊꯧꯅꯤꯖꯗꯨꯅ ꯍꯥꯏꯖ ꯅꯤꯖꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯈꯤ ꯑꯗꯨꯒ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯚꯩꯒꯅ ꯃꯈꯨꯠ ꯈꯨꯕꯥꯡ ꯆꯥꯡꯖꯣꯛꯇꯅ ꯂꯣꯠꯅꯗꯨꯅ ꯇꯥꯏꯕꯪ ꯁꯣꯝꯕ ꯃꯄꯨꯕꯨ ꯊꯧꯅꯤꯖꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯍꯟꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯟꯆꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯂꯥꯏꯙꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯡꯈ꯭ꯔꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯁꯨ ꯁꯝꯈꯣꯏꯕꯤꯅ ꯃꯩꯅ ꯆꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯁꯝꯈꯣꯏꯕꯤꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯤꯂꯥ ꯁꯥꯟꯅꯔꯝꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯐꯗꯤ ꯑꯆꯣꯠꯄ ꯂꯩꯃꯥꯏꯗ ꯊꯥꯗꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯨꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯍꯩ ꯏꯕꯨꯡꯉꯣ ꯗꯤꯄꯛ ꯑꯉꯥꯡꯁꯤ ꯄꯝꯈꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯗꯤꯄꯛ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯆꯟꯆꯟꯕꯨ ꯀꯣꯟꯈꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯚꯩꯒꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯩꯈꯥꯏ ꯇꯧꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯜꯂꯁꯤ ꯍꯧꯖꯤꯛꯇꯤ ꯒꯣꯂꯥꯏ ꯑꯁꯤꯗ ꯆꯠꯄꯗꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯚꯩꯒ ꯑꯃꯗꯤ ꯆꯟꯆꯟꯒꯤ ꯃꯄꯥꯕꯨꯡ ꯗꯤꯄꯛ ꯑꯃꯗꯤ ꯃꯃꯥ ꯁꯣꯐꯤꯌꯥ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁꯣꯐꯤꯌꯥꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯇꯨꯝꯍꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯐꯔꯦ ꯑꯉꯥꯡꯁꯤ ꯂꯥꯏ ꯐꯠꯇꯕꯅ ꯀꯨꯏꯅ ꯆꯦꯜꯂꯨꯕꯗꯨꯅ ꯃꯁꯥ ꯑꯁꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯄꯣꯔꯛꯀꯦ ꯑꯗꯨꯒ ꯃꯁꯥ ꯑꯁꯤ ꯐꯅꯅꯕ ꯇꯧꯁꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯚꯩꯒꯗꯣ ꯃꯍꯥꯛꯁꯨ ꯍꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯃꯥꯏꯕ ꯚꯩꯒꯗꯣ ꯆꯟꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟꯗꯣ ꯃꯃꯤꯠꯇꯤ ꯄꯥꯡꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄꯗꯤ ꯉꯝꯗ꯭ꯔꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯦꯝꯕꯤꯗꯨꯅ ꯃꯁꯥꯗ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯁꯣꯐꯤꯌꯥꯗ ꯊꯥꯎ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯚꯩꯒꯅ ꯂꯩꯈꯥꯏ ꯇꯧꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯋꯥꯕ ꯅꯪꯂꯨꯔꯕ ꯁꯣꯐꯤꯌꯥ ꯗꯤꯄꯛ ꯑꯃꯗꯤ ꯆꯟꯆꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ
Matung tarakpadasu nungai-nungaiba wari kaya mayamgidamagta pujaraki. Ngasigidamagtadi mayam boroibada amukka hanna khurumjari.